ngasi mayamgidamagta purukliba movie asigi warina Oscar Award manga phangba ngamkirami. Movie asina asuk yamba Oscar Award phanglibagi maramdi movie asigi wari gi lorakpa matam adunani. Movie asigi wari ulami madudi miyoiba amagi punchida miyoiba amana matau karamna mahak sakron adu bollobage. Ngasi movie narrator na mayamgidamagta purakli Lalaland. Movie asigi wari na horokpa matamda nupi amabu ohalaklami. Mahagna sorok adugi mayai maktada gari adubu khamladuna phonda miyoi kanagumba amaga wari saaduna lermi. Mangdoriba nupi asigi mamingna Mia haina kaurami. Tasengbagidi mahaki si phonda wari saaba nate. Haibadi mahagna haigadruba line sing adubu mahagna practice tawba sanaribani. Nupi asi actress amani aduga ngasi asina mahaki audition adu leiribani. Tanda aduda Miyagi gari gi nakan aduda yamna fajana kara makak horol khongladuna thoroklami. Maramdi Miyagi gari na thatchanduna thammana maram oraga tungda lakliba miyu asigi gari side topam laitabagidamaktani. Gari asida masak matawna fazarba nupa amakak phamlame mahaki mamingna Sebastian haina kaurami. Tanja aduda Miyana Sebastian gi maphamda yamna sauna khut aduna sign toroklame. Maramdi Sebastian horon hauna khobuna maram oraga mahaki yamna disturb oikirami. Asum tawna adumak Sebastian chu horon adubu khona thauduna chatkirami. Adugi matungdana Mia coffee house amada changaklami. Mafam asida mahaki part time job aina thabak yauribani. Asum thabak tawdro larikan tanja aduda mahaki audition adugi message laklami. Mia yamna thuna yangna cheluduna audition yaunabagidamagta laklami. Aduga asum tawdra mahana audition room adubu yauraga mahaki audition piduna larikan tanja aduda room adu maktada nupi amakak changaklami. Adugi matungdi Miyagi mafamda casting director aduna call toroklami. Asum tawdra mahaki audition adu mapung phana piba ngamdabana maram oraga mahak audition asidagi out oikirami. Asum tawduna Mia mahaki room aduda halakkirami. Mahak mafam asida mahaki marup ani ka punna leminaribani. Mahaki roommate amana Miyagi mafam dharaklami. Maduri ngasi asi makoi Hollywood ki party amada chatkadoribani. Nahaksu chalusidana kanana khangba mafam aduda lakpa director amana nahakpu pamkiba targadi. Wafam asebu tarbu tungda Miyasu yamna thunamak losalladuna party adubu yaunabagidamagta laklami. Adubu mahak party mafam asida yaroklaba tungda party asi mahak yamna bor chuba horaklami. Maram aduna oraga mayamna party tawriba sebu yaudabida mapalda tholaklami. Asum tawdra mahana mapal tholaklaga yengma matamda uraklami. Madudi mahakna khamlamliba car adu leramdaba thengnarami. Maramdi mahana khamlamliba car adu no parking area da khamlambagidamagta police na pura chatkrabani. Adugi makha tarakputadi car su leitrabana maram oraga Mia tamna makhong oina mahaki room tana makhongna laklami. Asumna mahana tamna khongna lakpa matamda restaurant amagi mamangda mahana yamna fajana nusina khongba piano gi khonchel amakhak taraklami. Mahak restaurant adugi manungda makholsing adubu fajana tana bachingklami. Mana manung changlakpa matamda yamna fajaraba piano amagi mamangda nupa masak matau fajaba amakak phamlaga khongdru leba thengnarmi. Tasengbagidi mahana ngasi uriba nupa asidi mamangai matamda mahangna practice tawrikanda horn yamna hauna khonglamlaga thawkiba nupadu oidro lerami. Tasengbagidi ngasi asi Christmas nomini. Maram asina oraga restaurant gi mapu asina Sebastian gi maphamda haikiba leiba jani. Christmas ki oiba traditional ki oiba mawngda mahana music adu khonglaba hairamba jani. Adubu Sebastian na music adubu fajana khongjaba targasu restaurant asigi manungda leiba miyosing asina mahaki music asi thawai yaungna tabidre khanglakpadagi mahana music adubu othokladuna jazz music oina khongba horaklami. Ngasi mahana khonglakliba music asidi mahak masana semjaba music adu oigadoribani. Haibdi masa mana compose tawjaba music ni. Mahana music asi khonglakliba gi maramdi Sebastian harba nupa asi jazz music ta ngaujaba nupa amani. Mahana music adubu he khongba horakpaga tanja aduda manager ama changaklami. Aduga mahana haiba inde haiba gi matawgumna mahana Sebastian bu thabak asidagi tanthorakhirami. Sebastian na manager adugi mafamda ngasidi Christmas nomini. Nahangna aigi famda tawribadu ngasidi ngakpi wairaklammi. Aduga manager aduna Sebastian gi wafam ama fok tadabida mahakpu thabakta kedomak tantokpikirami. Maram asina oraga Sebastian wakhal yamna nungaitaba horaklammi. Mahaki mund asibu op oiduna leirikan tanja aduda Mia Sebastian gi manakta mahaki thagat wahai hainabagidamukta changklami. Adubu Sebastian harba nupa asigi muti fajana op oikrabajani. Maram aduna oraga Mia na haiba wahi ama fok taba nangdabida mafam asdagi yamna thuna chatkirami. Mia Sebastian gi tawriba mataw asibu ubada hainadaba phawjarami. Adugi makha tarakpadana matam khara amu hawkirami. Matam asida Mia pool party amada laklami. Mafam asida music khongba orchestra khara lerami. Makhoi miyam asigi marakta Sebastian su yaurami. Sebastian mafam asida zu mahaki piano adubu khongduna lerami. Mia na Sebastian bu hek urba miko aduda masak khangkirami. Aduga mahana bisai amabu khonglaknaba mahana demand poroklami. Adugi matungdana music khongba loraba matung Sebastian Mia gi manakta changsallaklami. Maramdi Sebastian na Mia busu masak khangbagidamakta ni. Aduga mamangi nungdang auda mahana utkiba mataw adugidamakta mahakna ngakpinaba haijaraklami. Aduga makhoni wari sanaba matamdana Mia na Sebastian gi mafamda haraklami. Madudi mahak asi yamna fawba actress ama oiba pami haina. Aduga hauji magna mahak asi coffee house amada part time oina thabak yauduna leiri.
ꯑꯁꯨꯝꯅ ꯃꯈꯣꯏꯅꯤ ꯌꯥꯝꯂꯕ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯟꯅꯔꯝꯃꯤ ꯄꯨꯜ ꯄꯥꯔꯇꯤ ꯑꯁꯤꯕꯨ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯁꯦꯕꯦꯁꯇꯤꯌꯟ ꯃꯌꯨꯝꯗ ꯍꯟꯈꯤꯅꯕ ꯊꯣꯛꯂꯛꯂꯝꯃꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯁꯦꯕꯦꯁꯇꯤꯌꯟꯕꯨ ꯃꯤꯌꯥꯅ ꯍꯧꯅ ꯀꯧꯔꯛꯂꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗꯤ ꯃꯈꯣꯏꯅꯤ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯔꯗꯨꯅ ꯃꯈꯣꯏꯅ ꯈꯥꯝꯂꯝꯂꯤꯕ ꯒꯥꯔꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯇꯁꯦꯡꯕꯒꯤꯗꯤ ꯃꯐꯝ ꯑꯁꯤꯗ ꯄꯥꯔꯀꯤꯡ ꯇꯧꯅꯕ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯃꯤꯌꯥꯒꯤ ꯒꯥꯔꯤ ꯑꯗꯨ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯗꯒꯤ ꯌꯥꯝꯅ ꯂꯥꯞꯅ ꯄꯥꯔꯛ ꯇꯧꯗꯨꯅ ꯊꯝꯕꯤꯔꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯑꯣꯏꯔꯒ ꯃꯈꯣꯏꯅꯤꯁꯨ ꯌꯥꯝꯅ ꯁꯥꯡꯅ ꯈꯣꯡꯅ ꯂꯥꯛꯄ ꯗꯔꯀꯥꯔ ꯇꯥꯔꯛꯂꯝꯃꯤ ꯑꯁꯨꯝꯅ ꯈꯣꯡꯅ ꯂꯥꯛꯄ ꯃꯇꯝꯗ ꯃꯈꯣꯏꯅꯤꯅ ꯌꯥꯝꯅ ꯐꯖꯔꯕ ꯁꯤꯅꯔꯤ ꯑꯃꯈꯛ ꯊꯦꯡꯅꯔꯝꯃꯤ ꯇꯧꯔꯝꯂꯤꯕ ꯁꯤꯅꯔꯤ ꯃꯌꯥꯝ ꯑꯁꯤꯕꯨ ꯎꯕꯗ ꯖꯦꯖ ꯃ꯭ꯌꯨꯖꯤꯛ ꯑꯃ ꯌꯥꯝꯅ ꯄꯤꯛꯅ ꯅꯨꯡꯁꯤꯅ ꯊꯥꯔꯗꯨꯅ ꯃꯈꯣꯏꯅꯤ ꯍꯔꯥꯎꯕ ꯉꯝꯈꯩ ꯂꯩꯇ꯭ꯔꯗꯨꯅ ꯖꯒꯣꯏ ꯁꯥꯖꯔꯝꯃꯤ ꯑꯁꯨꯝꯅ ꯌꯥꯝꯅ ꯍꯔꯥꯎꯅ ꯖꯒꯣꯏ ꯁꯥꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯇꯞꯅ ꯅꯛꯁꯤꯟꯅꯔꯛꯂꯝꯃꯤ ꯑꯗꯨꯒ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯔꯣꯃꯥꯟꯇꯤꯛ ꯃꯨꯗꯇ ꯀꯤꯁ ꯃꯆꯥ ꯑꯃꯃꯝ ꯇꯧꯒꯦ ꯇꯧꯕ ꯃꯇꯝꯗ ꯃꯤꯌꯥꯒꯤ ꯔꯣꯃꯦꯟ ꯑꯗꯨꯅ ꯃꯤꯌꯥꯒꯤ ꯃꯐꯝꯗ ꯀꯣꯜ ꯇꯧꯔꯛꯂꯝꯃꯤ ꯑꯁꯨꯝ ꯇꯧꯗꯅ ꯃꯈꯣꯏꯒꯤ ꯔꯣꯃꯥꯟꯇꯤꯛ ꯃꯨꯗ ꯑꯗꯨꯕꯨ ꯀꯥꯏꯕꯗꯒꯤꯗꯤ ꯁꯦꯕꯦꯁꯇꯤꯌꯟꯅ ꯃꯤꯌꯥꯕꯨ ꯃꯍꯥꯛꯀꯤ ꯀꯥꯔ ꯃꯅꯨꯡꯗ ꯐꯝꯍꯜꯂꯒ ꯆꯠꯍꯟꯈꯤꯔꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗꯤ ꯃꯍꯥꯛꯇꯤ ꯑꯃꯨꯛ ꯃꯍꯥꯛꯅ ꯂꯥꯛꯈꯤꯕ ꯂꯝꯕꯤ ꯑꯗꯨ ꯇꯝꯅ ꯑꯃꯨꯛ ꯃꯈꯣꯡꯅ ꯇꯞꯅ ꯆꯠꯈꯤꯔꯝꯃꯤ ꯍꯥꯏꯕꯗꯤ ꯃꯍꯥꯛꯇꯤ ꯃꯤꯌꯥ ꯊꯤꯟꯕꯤꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯈꯤꯕꯅꯤ ꯁꯦꯕꯦꯁꯇꯤꯌꯟ ꯃꯍꯥꯛꯅ ꯊꯣꯛꯂꯛꯈꯤꯕ ꯂꯝꯕꯤ ꯃꯐꯝ ꯑꯗꯨꯃꯛꯇꯗ ꯃꯍꯥꯛꯀꯤ ꯒꯥꯔꯤ ꯈꯥꯝꯗꯨꯅ ꯂꯩꯔꯝꯃꯤ ꯇꯁꯦꯡꯕꯒꯤꯗꯤ ꯃꯍꯥꯛꯅ ꯂꯥꯛꯈꯤꯕ ꯑꯗꯨꯗꯤ ꯃꯍꯥꯛ ꯃꯤꯌꯥꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯄꯥꯝꯕꯒꯤꯗꯃꯛꯇꯅꯤ ꯃꯍꯥꯛ ꯃꯤꯌꯥꯒ ꯂꯣꯏꯅꯅ ꯃꯍꯥꯛꯀꯤ ꯃꯇꯝ ꯑꯗꯨꯕꯨ ꯂꯦꯟꯕ ꯄꯥꯝꯖꯔꯝꯕꯅꯤ ꯇꯁꯦꯡꯕꯒꯤꯗꯤ ꯃꯈꯣꯏꯒꯤ ꯊꯃꯣꯏꯒꯤ ꯃꯅꯨꯡꯗꯗꯤ ꯁꯦꯕꯦꯁꯇꯤꯌꯟꯅ ꯈꯜꯂꯤꯕ ꯑꯁꯤꯒꯨꯝꯅ ꯃꯤꯌꯥꯒꯤ ꯃꯐꯝꯗꯗꯤ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯐꯥꯎꯕ ꯅꯠꯇꯦ ꯑꯗꯨꯒꯤ ꯃꯈꯥ ꯇꯥꯔꯛꯄ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯅ ꯁꯦꯕꯦꯁꯇꯤꯌꯟ ꯃꯤꯌꯥꯅ ꯊꯕꯛ ꯌꯥꯎꯔꯤꯕ ꯀꯣꯐꯤ ꯍꯥꯎꯁ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯇꯁꯦꯡꯕꯒꯤꯗꯤ ꯃꯤꯌꯥꯅ ꯊꯕꯛ ꯌꯥꯎꯔꯤꯕ ꯑꯁꯤ ꯋꯥꯔꯅꯔ ꯕ꯭ꯔꯗꯔꯁ ꯍꯥꯏꯔꯤꯕ ꯑꯗꯨꯒꯤ ꯀꯣꯐꯤ ꯁꯣꯞ ꯑꯗꯨ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯕꯗꯤ ꯍꯣꯂꯤꯋꯨꯗꯀꯤ ꯌꯥꯝꯅ ꯆꯥꯎꯅ ꯐꯤꯂꯝ ꯄꯨꯊꯣꯛꯂꯤꯕ ꯄ꯭ꯔꯣꯗ꯭ꯌꯨꯁꯔ ꯑꯗꯨꯒꯤ ꯀꯣꯐꯤ ꯁꯣꯞ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯃꯤꯌꯥꯅ ꯁꯦꯕꯦꯁꯇꯤꯌꯟꯕꯨ ꯍꯦꯛ ꯎꯕꯒ ꯅꯍꯥꯛꯀꯤ ꯃꯐꯝ ꯑꯁꯤꯗ ꯀꯝꯗꯧꯅ ꯍꯥꯏꯅ ꯍꯪꯉꯛꯂꯝꯃꯤ ꯁꯦꯕꯦꯁꯇꯤꯌꯟꯅ ꯈꯨꯝꯂꯛꯂꯝꯃꯤ ꯑꯩꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯃꯤꯇꯤꯡ ꯑꯃꯈꯛ ꯂꯩꯕꯅꯤ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏꯅꯤ ꯀꯣꯐꯤ ꯍꯥꯎꯁ ꯑꯁꯤꯗꯒꯤ ꯄꯨꯟꯅ ꯊꯣꯛꯃꯤꯟꯅꯔꯛꯂꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗꯤ ꯃꯤꯌꯥꯅ ꯁꯦꯕꯦꯁꯇꯤꯌꯟꯒꯤ ꯃꯐꯝꯗ ꯋꯥꯔꯅꯔ ꯕ꯭ꯔꯗꯔꯁꯀꯤ ꯂꯩꯔꯤꯕ ꯁ꯭ꯇꯨꯗꯤꯑꯣ ꯑꯗꯨꯕꯨꯁꯨ ꯃꯍꯥꯛꯅ ꯌꯦꯡꯍꯜꯂꯛꯂꯝꯃꯤ ꯃꯐꯝ ꯑꯁꯤꯗ ꯌꯥꯝꯅ ꯆꯥꯎꯔꯕ ꯄ꯭ꯔꯣꯖꯦꯛ ꯑꯃꯒꯤꯗꯃꯛꯇ ꯁꯨꯇꯤꯡꯁꯨ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯃꯤꯌꯥꯅ ꯁꯦꯕꯦꯁꯇꯤꯌꯟꯒꯤ ꯃꯐꯝꯗ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯃꯍꯥꯛꯀꯤ ꯃꯗꯣꯝꯆꯥꯗꯨꯁꯨ ꯑꯦꯛꯇ꯭ꯔꯦꯁ ꯑꯃꯈꯛꯅꯤ ꯃꯍꯥꯛꯀ ꯂꯣꯏꯅꯅ ꯑꯩꯍꯥꯛ ꯄꯤꯛꯂꯤꯀꯥꯟꯗꯒꯤ ꯌꯥꯝꯅ ꯁꯤꯃꯥ ꯌꯦꯡꯕ ꯄꯥꯝꯖꯔꯛꯂꯝꯃꯤ ꯑꯗꯨꯗꯁꯨ ꯅꯠꯇꯅ ꯃꯍꯥꯛ ꯄꯤꯛꯂꯤꯀꯥꯟ ꯃꯇꯝꯗꯗꯤ ꯃꯨꯚꯤ ꯃꯆꯥ ꯃꯆꯥ ꯏꯕꯁꯨ ꯇꯧꯔꯝꯕꯅꯤ ꯃꯇꯝ ꯑꯗꯨꯗꯒꯤ ꯍꯧꯔꯒ ꯑꯩꯍꯥꯛ ꯑꯦꯛꯇ꯭ꯔꯦꯁ ꯑꯣꯏꯅꯤꯡꯕ ꯐꯥꯎꯈꯤꯕꯅꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯋꯥꯔꯤ ꯂꯤꯔꯛꯂꯝꯃꯤ ꯑꯗꯨꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯁꯦꯕꯦꯁꯇꯤꯌꯟ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯃꯍꯥꯛꯇꯤ ꯖꯦꯖ ꯃ꯭ꯌꯨꯖꯤꯛ ꯍꯥꯏꯔꯤꯕꯁꯤ ꯌꯥꯝꯅ ꯄꯥꯝꯖꯩ ꯖꯦꯖ ꯃ꯭ꯌꯨꯖꯤꯛ ꯍꯥꯏꯕꯁꯤꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤꯅꯤ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ ꯋꯥꯐꯝ ꯑꯁꯤꯕꯨ ꯇꯥꯔꯕ ꯇꯨꯡꯗ ꯃꯤꯌꯥꯅ ꯈꯨꯝꯂꯛꯂꯝꯃꯤ ꯑꯩꯗꯤ ꯖꯦꯖ ꯃ꯭ꯌꯨꯖꯤꯛꯁꯤ ꯀꯌꯥ ꯍꯩꯅꯗꯦ ꯃꯤꯌꯥꯅ ꯋꯥꯐꯝ ꯑꯁꯤꯕꯨ ꯍꯦꯛ ꯐꯣꯡꯗꯣꯔꯛꯄ ꯇꯥꯕ ꯃꯇꯝꯗ ꯁꯦꯕꯦꯁꯇꯤꯌꯟ ꯆꯠꯂꯝꯕꯗꯒꯤ ꯃꯍꯥꯛꯀꯤ ꯃꯈꯣꯡ ꯑꯗꯨ ꯊꯥꯡꯕ ꯂꯦꯞꯈꯤꯔꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗꯤ ꯃꯍꯥꯛꯅ ꯃꯤꯌꯥꯒꯤ ꯃꯐꯝꯗ ꯍꯜꯂꯛꯂꯝꯃꯤ ꯅꯍꯥꯛ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯒꯗꯧꯔꯤꯕꯅꯣ ꯃꯤꯌꯥꯅ ꯈꯨꯝꯂꯛꯂꯝꯃꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯂꯩꯇꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗꯤ ꯁꯦꯕꯦꯁꯇꯤꯌꯟꯅ ꯃꯤꯌꯥꯕꯨ ꯖꯦꯖ ꯃ꯭ꯌꯨꯖꯤꯛ ꯐꯖꯅ ꯈꯣꯡꯕ ꯃꯐꯝ ꯑꯃꯗ ꯄꯨꯔꯒ ꯂꯥꯛꯂꯝꯃꯤ ꯃꯐꯝ ꯑꯁꯤꯗ ꯌꯧꯔꯛꯂꯕ ꯇꯨꯡꯗ ꯁꯦꯕꯦꯁꯇꯤꯌꯟꯅ ꯃꯤꯌꯥꯒꯤ ꯃꯐꯝꯗ ꯖꯦꯖ ꯃ꯭ꯌꯨꯖꯤꯛ ꯍꯥꯏꯔꯤꯕ ꯑꯁꯤꯒꯤ ꯐꯖꯕ ꯗꯤꯇꯦꯜꯁ ꯄꯨꯝꯕ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯂꯤꯅꯕ ꯈꯪꯍꯟꯅꯕ ꯍꯣꯠꯅꯔꯝꯃꯤ ꯑꯗꯨꯗꯁꯨ ꯅꯠꯇꯅ ꯃꯍꯥꯛꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯤ ꯖꯦꯖ ꯃ꯭ꯌꯨꯖꯤꯛ ꯑꯁꯤ ꯍꯧꯖꯤꯛꯇꯤ ꯂꯣꯏꯁꯤꯜꯂꯛꯄꯒꯨꯝꯅ ꯇꯧꯔꯦ ꯍꯧꯖꯤꯛ ꯖꯦꯅꯦꯔꯦꯁꯟꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯖꯦꯖ ꯃ꯭ꯌꯨꯖꯤꯛꯇ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯑꯣꯏꯔꯒ ꯖꯦꯖ ꯃ꯭ꯌꯨꯖꯤꯛ ꯑꯁꯤꯕꯨ ꯂꯤꯡꯈꯠꯄ ꯑꯃꯗꯤ ꯍꯤꯡꯍꯟꯅꯕꯒꯤꯗꯃꯛꯇ ꯑꯩꯍꯥꯛ ꯖꯦꯖ ꯃ꯭ꯌꯨꯖꯤꯛꯀꯤ ꯀꯝꯄꯅꯤ ꯑꯃꯈꯛ ꯂꯤꯡꯈꯠꯄ ꯄꯥꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯖꯦꯖ ꯃ꯭ꯌꯨꯖꯤꯛ ꯉꯥꯛꯇꯃꯛ ꯈꯣꯡꯕ ꯃꯐꯝ ꯑꯗꯨꯗ ꯌꯥꯝꯂꯕ ꯃꯤꯌꯥꯝ ꯀꯌꯥ ꯑꯃ ꯖꯦꯖ ꯃ꯭ꯌꯨꯖꯤꯛ ꯈꯛ ꯇꯥꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯄ ꯃꯐꯝꯗꯣ ꯑꯩꯅ ꯁꯦꯝꯕ ꯄꯥꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗꯤ ꯃꯤꯌꯥ ꯋꯥꯁꯔꯨꯝꯗ ꯈꯪꯍꯧꯗꯅ ꯆꯠꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯋꯥꯁꯔꯨꯝꯗ ꯂꯩꯔꯤꯀꯥꯟ ꯇꯥꯟꯖꯥꯗꯨꯗ ꯀꯣꯜ ꯑꯃꯈꯛ ꯂꯥꯛꯂꯝꯃꯤ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯇꯧꯔꯛꯂꯤꯕ ꯀꯣꯜ ꯑꯗꯨꯗꯤ ꯀꯥꯁꯇꯤꯡ ꯗꯥꯏꯔꯦꯛꯇꯔ ꯑꯗꯨꯒꯤ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯍꯥꯏꯕꯗꯤ ꯃꯍꯥꯛꯅ ꯃꯃꯥꯡꯒꯤ ꯃꯇꯝꯗ ꯑꯣꯗꯤꯁꯟ ꯌꯥꯎꯔꯨꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯇꯧꯔꯛꯂꯤꯕꯅꯤ ꯇꯁꯦꯡꯕꯒꯤꯗꯤ ꯉꯁꯤ ꯑꯁꯤꯁꯨ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯁꯦꯀꯦꯟ ꯆꯥꯟꯁ ꯑꯗꯨꯕꯨ ꯄꯤꯒꯦ ꯍꯥꯏꯅ ꯀꯣꯜ ꯇꯧꯔꯛꯂꯤꯕꯅꯤ ꯋꯥꯐꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯤꯌꯥ ꯌꯥꯝꯅ ꯍꯔꯥꯎꯔꯗꯨꯅ ꯁꯦꯕꯦꯁꯇꯤꯌꯟꯒꯤ ꯃꯐꯝꯗ ꯄꯥꯎ ꯄꯨꯝꯕ ꯂꯣꯏꯅꯃꯛ ꯇꯝꯂꯛꯂꯝꯃꯤ ꯄꯥꯎ ꯑꯁꯤꯕꯨ ꯇꯥꯔꯨꯕꯗ ꯁꯦꯕꯦꯁꯇꯤꯌꯟꯁꯨ ꯍꯔꯥꯎꯖꯔꯝꯃꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯈꯣꯏꯅꯤ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗꯤ ꯁꯦꯕꯦꯁꯇꯤꯌꯟ ꯍꯥꯏꯔꯛꯂꯝꯃꯤ ꯔꯤꯚꯤꯜ ꯋꯤꯗꯥꯎꯠ ꯑꯦ ꯀꯥꯎꯁ ꯑꯗꯨꯒꯤ ꯃꯇꯨꯡꯗꯅ ꯁꯦꯕꯦꯁꯇꯤꯌꯟꯅ ꯃꯈꯣꯏꯅꯤꯕꯨ ꯃꯨꯚꯤ ꯑꯃ ꯌꯦꯡꯂꯨꯅꯕ ꯍꯥꯏꯔꯛꯂꯝꯃꯤ ꯃꯨꯚꯤ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯔꯤꯚꯤꯜ ꯋꯤꯗꯥꯎꯠ ꯑꯦ ꯀꯣꯁ ꯍꯥꯏꯅ ꯀꯧꯔꯝꯃꯤ ꯃꯨꯚꯤ ꯑꯁꯤꯗꯤ ꯃꯤꯌꯥꯅ ꯉꯁꯤ ꯐꯥꯎꯕ ꯌꯦꯡꯗ꯭ꯔꯤꯕ ꯃꯨꯚꯤ ꯑꯃꯅꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗꯤ ꯁꯦꯕꯦꯁꯇꯤꯌꯟꯅ ꯃꯤꯌꯥꯒꯤ ꯃꯐꯝꯗ ꯍꯥꯏꯔꯛꯂꯝꯃꯤ ꯅꯍꯥꯛ ꯃꯨꯚꯤ ꯑꯁꯤꯕꯨ ꯌꯦꯡꯕ ꯆꯠꯂꯨꯁꯤ ꯃꯨꯚꯤ ꯑꯁꯤꯒꯤ ꯋꯥꯔꯤ ꯅꯍꯥꯛꯀꯤ ꯄꯨꯟꯁꯤ ꯃꯔꯤꯒ ꯌꯥꯝꯅ ꯃꯔꯤ ꯂꯩꯅꯕ ꯃꯨꯚꯤ ꯑꯃꯈꯛꯅꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏꯅꯤꯅ ꯄ꯭ꯂꯥꯟ ꯑꯃꯈꯛ ꯇꯧꯅꯔꯝꯃꯤ ꯃꯗꯨꯗꯤ ꯍꯌꯦꯡ ꯅꯨꯡꯗꯥꯡꯋꯥꯏꯔꯝ ꯑꯗꯨ ꯃꯈꯣꯏꯅꯤ ꯄꯨꯟꯅ ꯆꯠꯂꯨꯗꯨꯅ ꯃꯨꯚꯤ ꯑꯁꯤ ꯌꯦꯡꯂꯨꯔꯁꯤ ꯍꯥꯏꯅ ꯑꯗꯨꯒꯤ ꯃꯇꯨꯡꯗꯤ ꯃꯈꯣꯏꯅꯤ ꯀ꯭ꯂꯕ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯂꯒ ꯃꯈꯣꯏꯒꯤ ꯌꯨꯝꯁꯤꯡꯗ ꯍꯟꯅꯈꯤꯔꯝꯃꯤ ꯑꯗꯨꯒꯤ ꯃꯈꯥ ꯇꯥꯔꯛꯄ ꯃꯊꯪ ꯅꯨꯃꯤꯠꯀꯤ ꯍꯦꯛ ꯑꯌꯨꯛꯀꯤ ꯃꯇꯝꯗ ꯃꯤꯌꯥ ꯌꯥꯝꯅ ꯍꯔꯥꯎꯅ ꯃꯍꯥꯛꯀꯤ ꯑꯣꯗꯤꯁꯟ ꯑꯗꯨꯕꯨ ꯁꯦꯀꯦꯟ ꯔꯥꯎꯟ ꯄꯤꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯂꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯃꯐꯝ ꯑꯁꯤꯗ ꯌꯧꯔꯛꯂꯕ ꯇꯨꯡꯗ ꯅꯔꯚꯁ ꯆꯠꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛꯅ ꯄꯤꯔꯤꯕ ꯑꯣꯗꯤꯁꯟ ꯑꯗꯨ ꯃꯄꯨꯡ ꯐꯥꯅ ꯄꯤꯕ ꯉꯝꯖꯔꯝꯗꯦ ꯍꯥꯏꯕꯗꯤ ꯃꯍꯥꯛꯅ ꯃꯐꯝ ꯑꯁꯤꯗ ꯍꯥꯏꯒꯗꯧꯔꯤꯕ ꯁꯦꯟꯇꯦꯟꯁꯁꯤꯡ ꯑꯗꯨ ꯃꯍꯥꯛꯅ ꯃꯄꯨꯡ ꯐꯥꯅ ꯍꯥꯏꯕ ꯑꯃꯇ ꯉꯝꯖꯔꯝꯗꯦ ꯃꯔꯝ ꯑꯗꯨꯅ ꯑꯣꯏꯔꯒ ꯀꯥꯁꯇꯤꯡ ꯗꯥꯏꯔꯦꯛꯇꯔ ꯑꯗꯨꯅ ꯃꯤꯌꯥꯒꯤ ꯃꯐꯝꯗ ꯊꯦꯡꯛꯌꯨ ꯍꯥꯏꯔꯛꯂꯝꯃꯤ ꯍꯥꯏꯕꯗꯤ ꯃꯍꯥꯛꯀꯤ ꯑꯣꯗꯤꯁꯟ ꯑꯗꯨ ꯁꯝꯖꯅ ꯂꯣꯏꯁꯤꯟꯈ꯭ꯔꯕꯅꯤ ꯃꯤꯌꯥꯁꯨ ꯈꯪꯂꯝꯃꯤ ꯃꯗꯨꯗꯤ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯄꯔꯐꯣꯔꯃꯦꯟꯁ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛ ꯁꯦꯂꯦꯛꯁꯟ ꯐꯪꯂꯔꯣꯏ ꯍꯥꯏꯕ ꯃꯔꯝ ꯑꯁꯤꯅ ꯑꯣꯏꯔꯒ ꯃꯍꯥꯛ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯁꯥꯎꯅ ꯊꯣꯛꯂꯛꯂꯝꯃꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯍꯥꯛꯅ ꯃꯌꯨꯝꯗ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤ ꯑꯗꯨꯗ ꯁꯦꯕꯦꯁꯇꯤꯌꯟꯒ ꯂꯣꯏꯅꯅ ꯃꯍꯥꯛꯅ ꯁꯤꯅꯦꯃꯥ ꯌꯦꯡꯒꯗꯧꯔꯤꯕ ꯊꯤꯌꯦꯇꯔ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯊꯦꯡꯅꯔꯝꯃꯤ ꯊꯤꯌꯦꯇꯔ ꯑꯁꯤꯕꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯥꯏꯊꯣꯡꯗ ꯃꯣꯃꯣꯟ ꯃꯤꯅꯣꯛ ꯇꯝꯖꯔꯝꯃꯤ
ꯃꯍꯥꯛꯀꯤ ꯇꯧꯔꯤꯕ ꯃꯇꯧ ꯑꯁꯤꯕꯨ ꯎꯕꯗ ꯑꯩꯈꯣꯏꯅ ꯈꯪꯂꯝꯃꯤ ꯃꯗꯨꯗꯤ ꯁꯦꯕꯦꯁꯇꯤꯌꯟꯒ ꯂꯣꯏꯅꯕ ꯑꯃꯗꯤ ꯂꯩꯃꯤꯟꯅꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯕ ꯃꯍꯥꯛꯀꯤ ꯊꯃꯣꯏꯗ ꯄꯦꯟꯖꯕ ꯍꯥꯏꯕꯗꯨ ꯐꯥꯎꯔꯦ ꯍꯥꯏꯕ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯈꯪꯍꯜꯂꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝ ꯌꯧꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛ ꯃꯨꯚꯤ ꯑꯗꯨꯕꯨ ꯌꯦꯡꯕ ꯆꯠꯅꯕ ꯐꯖꯅ ꯂꯣꯏꯁꯤꯜꯂꯛꯂꯝꯃꯤ ꯑꯁꯨꯝꯅ ꯂꯣꯏꯁꯤꯟꯗꯨꯅ ꯂꯩꯔꯤꯀꯥꯟ ꯇꯥꯟꯖꯥꯗꯨꯗ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯀ꯭ꯔꯦꯛ ꯀꯧꯕ ꯃꯤꯑꯣꯏ ꯑꯃꯈꯛ ꯆꯪꯂꯛꯂꯝꯃꯤ ꯇꯁꯦꯡꯕꯗꯤ ꯀ꯭ꯔꯦꯛ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤ ꯃꯤꯌꯥꯒꯤ ꯕꯣꯏꯐ꯭ꯔꯦꯟ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯒ ꯀ꯭ꯔꯦꯛꯅ ꯃꯤꯌꯥꯒꯤ ꯃꯐꯝꯗ ꯅꯤꯡꯁꯤꯡꯍꯜꯂꯛꯂꯝꯃꯤ ꯃꯗꯨꯗꯤ ꯉꯁꯤ ꯑꯁꯤꯗꯤ ꯃꯍꯥꯛꯀꯤ ꯃꯌꯥꯝꯕ ꯑꯗꯨꯒꯤ ꯐꯤꯌꯥꯟꯁꯀ ꯂꯣꯏꯅꯅ ꯃꯈꯣꯏ ꯗꯤꯅꯔ ꯄꯨꯟꯅ ꯆꯠꯀꯗꯕ ꯑꯃ ꯂꯩꯕꯅꯤ ꯋꯥꯐꯝ ꯑꯁꯤꯕꯨ ꯅꯤꯡꯁꯤꯡꯂꯛꯄ ꯃꯇꯝꯗ ꯃꯤꯌꯥ ꯆꯠꯅꯤꯡꯗꯕ ꯇꯥꯔꯒꯁꯨ ꯃꯍꯥꯛꯀꯤ ꯕꯣꯏꯐ꯭ꯔꯦꯟꯅ ꯍꯥꯏꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯆꯠꯄ ꯗꯔꯀꯥꯔ ꯇꯥꯔꯛꯂꯝꯃꯤ ꯇꯁꯦꯡꯕꯒꯤꯗꯤ ꯋꯥꯐꯝ ꯑꯁꯤ ꯃꯤꯌꯥꯗꯤ ꯀꯥꯎꯊꯣꯛꯂꯨꯔꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯣꯏꯔꯒ ꯉꯁꯤ ꯑꯁꯤ ꯁꯦꯕꯦꯁꯇꯤꯌꯟꯒ ꯂꯣꯏꯅꯅ ꯁꯤꯅꯦꯃꯥ ꯌꯦꯡꯕ ꯂꯥꯛꯀꯦ ꯍꯥꯏꯅ ꯀꯃꯤꯠꯃꯦꯟ ꯄꯤꯊꯣꯛꯎꯕꯅꯤ ꯃꯤꯌꯥ ꯃꯐꯝ ꯑꯁꯤꯗꯗꯤ ꯂꯥꯛꯂꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯋꯥꯈꯜ ꯊꯃꯣꯏꯗꯤ ꯃꯍꯥꯛ ꯁꯦꯕꯦꯁꯇꯤꯌꯟꯒꯤ ꯃꯅꯥꯛꯇ ꯆꯠꯅꯤꯡꯕꯅ ꯏꯈꯧ ꯂꯥꯡꯕꯗꯨꯕꯨ ꯄꯣꯛꯍꯜꯂꯝꯃꯤ ꯍꯥꯏꯕꯗꯤ ꯃꯍꯥꯛ ꯑꯁꯤ ꯁꯦꯕꯦꯁꯇꯤꯌꯟꯒ ꯂꯣꯏꯅꯅ ꯃꯨꯚꯤ ꯑꯗꯨꯕꯨ ꯌꯦꯡꯕ ꯆꯠꯄ ꯄꯥꯝꯖꯔꯤꯕꯅꯤ ꯃꯐꯝ ꯑꯁꯤꯗ ꯃꯍꯥꯛꯅ ꯈꯥꯡꯕ ꯌꯥꯕ ꯈꯥꯡꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛ ꯈꯥꯡꯕ ꯉꯝꯂꯛꯇꯕꯗꯒꯤ ꯃꯍꯥꯛꯅ ꯕꯣꯏꯐ꯭ꯔꯦꯟꯒꯤ ꯃꯐꯝꯗ ꯍꯥꯏꯔꯛꯂꯝꯃꯤ ꯑꯩ ꯆꯠꯇꯕ ꯌꯥꯔꯔꯣꯏ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯌꯥꯝꯅ ꯊꯨꯅ ꯗꯥꯏꯔꯦꯛ ꯑꯣꯏꯅ ꯊꯤꯌꯦꯇꯔ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ ꯃꯐꯝ ꯑꯁꯤꯗ ꯃꯍꯥꯛꯅ ꯌꯧꯔꯛꯄ ꯃꯇꯝꯗ ꯐꯤꯂꯝ ꯑꯗꯨꯗꯤ ꯍꯧꯗꯨꯅ ꯂꯩꯕ ꯊꯦꯡꯅꯔꯝꯃꯤ ꯊꯤꯌꯦꯇꯔ ꯑꯁꯤꯒꯤ ꯃꯅꯨꯡ ꯃꯩ ꯑꯃꯠꯇ ꯊꯥꯟꯗꯕꯤꯗ ꯄꯨꯝꯃꯝ ꯃꯝꯗꯨꯅ ꯂꯩꯔꯝꯃꯤ ꯃꯩ ꯃꯝꯕ ꯇꯥꯔꯒꯁꯨ ꯁꯦꯕꯦꯁꯇꯤꯌꯟ ꯑꯃꯗꯤ ꯃꯤꯌꯥ ꯊꯦꯡꯅꯈꯤꯔꯝꯃꯤ ꯑꯗꯨꯃꯛ ꯃꯈꯣꯏ ꯑꯅꯤ ꯐꯤꯂꯝ ꯑꯁꯤꯕꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯌꯦꯡꯃꯤꯟꯅꯔꯝꯃꯤ ꯑꯗꯨꯒ ꯑꯁꯨꯝ ꯇꯧꯅ ꯐꯝꯃꯤꯟꯅꯕ ꯃꯇꯝ ꯑꯗꯨꯗ ꯇꯞꯅ ꯇꯞꯅ ꯃꯈꯣꯏꯅꯤꯒꯤ ꯈꯨꯠ ꯑꯗꯨꯁꯨ ꯅꯛꯁꯤꯟꯅꯈꯤꯔꯝꯃꯤ ꯑꯗꯨꯒ ꯇꯞꯅ ꯇꯞꯅ ꯃꯈꯣꯏꯅꯤꯒꯤ ꯃꯃꯥꯏ ꯑꯗꯨꯕꯨ ꯂꯩꯁꯤꯟꯅꯔꯒꯦ ꯍꯥꯏꯅ ꯇꯧꯕ ꯃꯇꯝꯗ ꯈꯪꯍꯧꯗꯅ ꯂꯥꯏꯠ ꯑꯗꯨꯕꯨ ꯊꯥꯜꯂꯛꯂꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗꯤ ꯃꯈꯣꯏ ꯑꯅꯤ ꯊꯤꯌꯦꯇꯔ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯊꯣꯛꯂꯛꯂꯝꯃꯤ ꯑꯗꯨꯒ ꯌꯥꯝꯅ ꯑꯆꯤꯛꯄ ꯃꯐꯝ ꯑꯃꯗ ꯂꯥꯛꯂꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯗꯥꯟꯁ ꯇꯧꯃꯤꯟꯅꯔꯝꯃꯤ ꯗꯥꯟꯁ ꯇꯧꯕ ꯂꯣꯏꯔꯒ ꯃꯈꯣꯏ ꯑꯅꯤ ꯏꯍꯥꯟ ꯍꯥꯟꯕ ꯑꯣꯏꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯀꯤꯁ ꯃꯆꯥ ꯑꯃꯈꯛ ꯇꯧꯅꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯑꯅꯤ ꯑꯁꯤ ꯔꯤꯂꯦꯁꯟꯁꯤꯞꯇ ꯂꯩꯕꯒꯤ ꯃꯇꯧꯒꯨꯝꯅ ꯇꯧꯕ ꯍꯧꯔꯛꯂꯝꯃꯤ ꯃꯈꯣꯏ ꯑꯅꯤ ꯑꯃꯅ ꯑꯃꯒꯤ ꯃꯅꯥꯛꯇ ꯂꯩꯃꯤꯟꯅꯕ ꯑꯃꯗꯤ ꯇꯥꯏꯝ ꯁ꯭ꯄꯦꯟ ꯇꯧꯕ ꯍꯧꯔꯛꯂꯝꯃꯤ ꯑꯃꯅ ꯑꯃꯒꯤ ꯊꯕꯛ ꯑꯗꯨꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯑꯃꯗꯤ ꯑꯃꯅ ꯑꯃꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕ ꯍꯧꯔꯛꯂꯝꯃꯤ ꯅꯣꯡꯃ ꯑꯌꯨꯛ ꯑꯃ ꯁꯦꯕꯦꯁꯇꯤꯌꯟ ꯃꯤꯌꯥꯒꯤ ꯃꯌꯨꯝ ꯑꯗꯨꯗ ꯂꯩꯔꯝꯃꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯤꯌꯥꯒꯤ ꯃꯃꯥꯅ ꯀꯣꯜ ꯇꯧꯔꯛꯂꯝꯃꯤ ꯃꯇꯥꯡ ꯑꯗꯨꯗ ꯁꯦꯕꯦꯁꯇꯤꯌꯟꯒꯤ ꯃꯔꯝꯗ ꯃꯤꯌꯥꯒꯤ ꯃꯃꯥ ꯑꯗꯨꯅ ꯃꯤꯌꯥꯒꯤ ꯃꯐꯝꯗ ꯍꯪꯂꯛꯂꯝꯃꯤ ꯑꯗꯨꯒ ꯁꯦꯕꯦꯁꯇꯤꯌꯟ ꯑꯗꯨ ꯀꯔꯤ ꯊꯕꯛ ꯇꯧꯕꯒꯤ ꯍꯪꯂꯛꯂꯝꯃꯤ ꯃꯤꯌꯥꯅ ꯈꯨꯝꯈꯤꯔꯝꯃꯤ ꯃꯗꯨꯗꯤ ꯁꯦꯕꯦꯁꯇꯤꯌꯟ ꯍꯧꯖꯤꯛ ꯖꯦꯖ ꯃ꯭ꯌꯨꯖꯤꯛ ꯑꯃ ꯂꯤꯡꯈꯠꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤꯕ ꯃꯤꯑꯣꯏ ꯑꯃꯅꯤ ꯍꯧꯖꯤꯛꯃꯛꯇꯤ ꯍꯧꯗ꯭ꯔꯤ ꯑꯗꯨꯕꯨ ꯌꯥꯝꯅ ꯊꯨꯅꯗꯤ ꯍꯧꯔꯒꯅꯤ ꯍꯥꯏꯈꯤꯔꯝꯃꯤ ꯑꯗꯨꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗꯅ ꯁꯦꯕꯦꯁꯇꯤꯌꯟ ꯃꯍꯥꯛꯀꯤ ꯑꯔꯤꯕ ꯃꯔꯨꯞ ꯃ꯭ꯌꯨꯖꯤꯛ ꯀꯝꯄꯅꯤꯕꯨ ꯍꯥꯡꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅꯁꯨ ꯃꯃꯥꯡꯉꯩꯒꯤ ꯃꯇꯝꯗ ꯁꯦꯕꯦꯁꯇꯤꯌꯟꯒꯤ ꯃꯐꯝꯗ ꯖꯦꯖ ꯃ꯭ꯌꯨꯖꯤꯛ ꯑꯗꯨꯕꯨ ꯈꯣꯡꯅꯅꯕ ꯑꯣꯐꯔ ꯄꯤꯔꯛꯈ꯭ꯔꯕ ꯂꯩꯈ꯭ꯔꯕꯅꯤ ꯑꯗꯨꯒ ꯉꯁꯤꯃꯛꯇꯤ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯄꯤꯔꯛꯈꯤꯕ ꯑꯣꯐꯔ ꯑꯗꯨꯕꯨ ꯑꯦꯛꯁꯦꯞ ꯇꯧꯈꯤꯔꯝꯃꯤ ꯑꯗꯨꯕꯨ ꯉꯁꯤ ꯃꯈꯣꯏꯅ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯔꯤꯕ ꯖꯦꯖ ꯃ꯭ꯌꯨꯖꯤꯛ ꯑꯁꯤꯗꯤ ꯁꯦꯕꯦꯁꯇꯤꯌꯟꯅ ꯄꯥꯝꯖꯔꯤꯕ ꯖꯦꯖ ꯃ꯭ꯌꯨꯖꯤꯛ ꯑꯗꯨꯃꯛꯇꯤ ꯑꯣꯏꯕ ꯐꯪꯖꯔꯝꯗꯦ ꯍꯥꯏꯕꯗꯤ ꯁꯦꯕꯦꯁꯇꯤꯌꯟ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤꯗꯤ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯖꯦꯖ ꯃ꯭ꯌꯨꯖꯤꯛ ꯑꯗꯨꯕꯨ ꯈꯣꯡꯕ ꯄꯥꯝꯖꯔꯤꯕꯅꯤ ꯃꯤꯛꯁ ꯇꯧꯁꯟꯕ ꯖꯦꯖ ꯃ꯭ꯌꯨꯖꯤꯛ ꯑꯁꯤꯕꯨ ꯅꯠꯇꯕꯤꯗ ꯑꯁꯨꯝ ꯇꯧꯗꯨꯅ ꯁꯦꯕꯦꯁꯇꯤꯌꯟ ꯃꯃꯥꯡꯉꯩꯒꯤ ꯃꯇꯝꯗ ꯍꯣꯇꯦꯜꯗ ꯃꯍꯥꯛꯅ ꯖꯦꯖ ꯃ꯭ꯌꯨꯖꯤꯛ ꯈꯣꯡꯕ ꯆꯠꯂꯝꯕ ꯑꯗꯨꯕꯨ ꯇꯣꯛꯊꯣꯛꯂꯗꯨꯅ ꯃꯍꯥꯛꯅ ꯕꯦꯟ ꯑꯁꯤꯕꯨ ꯌꯥꯎꯈꯤꯔꯝꯃꯤ ꯕꯦꯟ ꯑꯁꯤꯕꯨ ꯌꯥꯎꯕ ꯃꯇꯝꯗ ꯃꯍꯥꯛ ꯌꯥꯝꯗ꯭ꯔꯕꯗ ꯍꯞꯇꯥ ꯑꯃꯗ $1,000 ꯐꯪꯕ ꯉꯝꯖꯔꯝꯃꯤ ꯑꯃꯔꯣꯝꯗꯅ ꯃꯤꯌꯥ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨꯁꯨ ꯃꯍꯥꯛꯀꯤ ꯑꯣꯗꯤꯁꯟ ꯑꯗꯨ ꯐꯦꯜ ꯑꯣꯏꯔꯕ ꯇꯨꯡꯗ ꯃꯍꯥꯛꯅ ꯄꯥꯔꯠ ꯇꯥꯏꯝ ꯑꯣꯏꯅ ꯊꯕꯛ ꯌꯥꯎꯔꯝꯕ ꯀꯣꯐꯤ ꯁꯣꯞ ꯑꯗꯨꯒꯤ ꯊꯕꯛ ꯇꯣꯛꯊꯣꯛꯈꯤꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯄꯤꯛꯂꯤꯀꯥꯟ ꯇꯧꯈꯤꯕ ꯃꯇꯧꯒꯨꯝꯅ ꯃꯍꯥꯛꯀꯤ ꯃꯨꯚꯤꯒꯤ ꯋꯥꯔꯤ ꯏꯕ ꯑꯗꯨꯗ ꯃꯍꯥꯛꯅ ꯃꯈꯥ ꯆꯠꯊꯕ ꯍꯧꯔꯛꯂꯝꯃꯤ ꯇꯁꯦꯡꯕꯒꯤꯗꯤ ꯃꯍꯥꯛꯅ ꯇꯧꯔꯛꯂꯤꯕ ꯑꯁꯤ ꯁꯦꯕꯦꯁꯇꯤꯌꯟꯅ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯁꯖꯦꯁ ꯇꯧꯈꯤꯕ ꯂꯩꯕꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯕꯗꯤ ꯃꯍꯥꯛꯅ ꯁꯣꯂꯣ ꯄ꯭ꯂꯦ ꯑꯃꯈꯛ ꯂꯤꯡꯈꯠꯄ ꯉꯝꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯑꯁꯤ ꯁꯣꯏꯗꯅꯃꯛꯀꯤ ꯆꯠꯄ ꯉꯝꯒꯅꯤ ꯍꯥꯏꯅ ꯑꯗꯨꯒ ꯋꯥꯔꯤ ꯑꯗꯨꯕꯨ ꯏꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛ ꯃꯁꯥꯃꯛ ꯑꯣꯏꯅ ꯄꯔꯐꯣꯔꯝ ꯇꯧꯒꯗꯕꯅꯤ ꯍꯥꯏꯅ ꯁꯦꯕꯦꯁꯇꯤꯌꯟꯅ ꯍꯥꯏꯔꯛꯈꯤꯕ ꯂꯩꯕꯅꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯈꯣꯏꯅꯤ ꯑꯃꯅ ꯑꯃꯕꯨ ꯃꯣꯇꯤꯚꯦꯠ ꯇꯧꯅꯔꯗꯨꯅ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯁꯤꯗ ꯈꯣꯡꯃꯥꯡ ꯆꯥꯎꯁꯤꯟꯅꯕ ꯍꯣꯠꯅꯕ ꯍꯧꯔꯛꯂꯝꯃꯤ ꯁꯦꯕꯦꯁꯇꯤꯌꯟ ꯃꯍꯥꯛꯀꯤ ꯃꯔꯨꯞꯀꯤ ꯕꯦꯟ ꯑꯗꯨꯕꯨ ꯌꯥꯎꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛ ꯌꯥꯝꯅ ꯕꯤꯖꯤ ꯑꯣꯏꯈꯤꯔꯝꯃꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯍꯥꯛ ꯋꯥꯔꯜ ꯇꯨꯔꯒ ꯆꯠꯇꯅ ꯌꯥꯝꯅ ꯕꯤꯖꯤ ꯑꯣꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤꯔꯝꯃꯤ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤ ꯑꯁꯤꯗꯤ ꯍꯧꯖꯤꯛꯇꯤ ꯁꯦꯇꯜ ꯑꯣꯏꯕꯒꯨꯝꯅ ꯇꯧꯔꯛꯂꯝꯃꯤ ꯃꯍꯥꯛꯀꯤ ꯃꯤꯡꯆꯠꯁꯨ ꯌꯥꯝꯅꯃꯛ ꯐꯥꯎꯕ ꯍꯧꯔꯛꯂꯝꯃꯤ ꯅꯣꯡꯃ ꯅꯨꯡꯗꯥꯡ ꯑꯃ ꯃꯤꯌꯥꯅ ꯁꯦꯕꯦꯁꯇꯤꯌꯟꯒꯤ ꯃꯐꯝꯗ ꯀꯣꯜ ꯇꯧꯔꯛꯂꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯂꯝꯃꯤ ꯑꯩꯅ ꯅꯪꯕꯨ ꯌꯥꯝꯅ ꯃꯤꯁ ꯇꯧꯏ ꯍꯥꯏꯅ ꯃꯍꯥꯛꯅ ꯀꯣꯜ ꯑꯁꯤꯕꯨ ꯇꯧꯔꯨꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯁꯦꯕꯦꯁꯇꯤꯌꯟ ꯃꯤꯌꯥꯒ ꯎꯅꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯡꯗꯥꯡ ꯃꯈꯣꯏꯅ ꯗꯤꯅꯔ ꯇꯧꯃꯤꯟꯅꯔꯤꯀꯥꯟ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯤꯌꯥꯅ ꯁꯦꯕꯦꯁꯇꯤꯌꯟꯒꯤ ꯃꯐꯝꯗ ꯍꯪꯂꯛꯂꯝꯃꯤ ꯅꯍꯥꯛꯅ ꯈꯣꯡꯂꯤꯕ ꯃ꯭ꯌꯨꯖꯤꯛ ꯑꯗꯨ ꯅꯍꯥꯛ ꯅꯁꯥꯅꯗꯤ ꯄꯥꯝꯖꯕ꯭ꯔꯥ ꯋꯥꯐꯝ ꯑꯗꯨꯗ ꯁꯦꯕꯦꯁꯇꯤꯌꯟꯅ ꯈꯨꯝꯂꯛꯂꯝꯃꯤ ꯃꯗꯨ ꯑꯩ ꯄꯥꯝꯕ꯭ꯔꯥ ꯄꯥꯝꯗꯕ꯭ꯔꯥꯒꯗꯤ ꯈꯪꯗ꯭ꯔꯦꯗ ꯑꯗꯨꯕꯨ ꯀꯔꯤ ꯈꯦꯠꯅꯕ ꯂꯩꯔꯤꯕꯒꯦ ꯍꯧꯖꯤꯛꯄꯨ ꯃꯤꯌꯥꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗ ꯈꯦꯠꯅꯕ ꯌꯥꯝꯅ ꯂꯩꯅꯤ ꯅꯍꯥꯛꯇꯤ ꯊꯕꯛ ꯑꯗꯨꯕꯨ ꯇꯧꯕ ꯄꯥꯝꯗꯕ ꯅꯠꯇ꯭ꯔꯥ ꯅꯍꯥꯛ ꯍꯧꯖꯤꯛꯇꯤ ꯁꯣ ꯈꯨꯗꯤꯡꯃꯛꯇ ꯄꯤꯌꯥꯅꯣ ꯑꯗꯨꯃꯛ ꯈꯣꯡꯗꯨꯅ ꯂꯩꯔꯒꯦ ꯈꯜꯂꯕ꯭ꯔꯥ ꯅꯍꯥꯛꯀꯤ ꯃꯪꯂꯥꯟ ꯑꯗꯨꯅ ꯑꯇꯣꯞꯄ ꯑꯃꯅꯤ ꯑꯗꯨꯒ ꯅꯍꯥꯛꯀꯤ ꯆꯠꯂꯤꯕ ꯂꯝꯕꯤ ꯑꯗꯨꯅ ꯑꯇꯣꯞꯄ ꯂꯝꯕꯤ ꯑꯃꯗ ꯆꯠꯂꯤꯕꯅꯤ ꯅꯍꯥꯛꯇꯤ ꯖꯦꯖ ꯀ꯭ꯂꯕ ꯑꯗꯨ ꯂꯤꯡꯈꯠꯄ ꯄꯥꯝꯈꯤꯕ ꯃꯤꯑꯣꯏ ꯅꯠꯇꯕ꯭ꯔꯥ ꯃꯐꯝ ꯑꯗꯨꯗꯗꯤ ꯄꯤꯌꯣꯔ ꯖꯦꯖ ꯃ꯭ꯌꯨꯖꯤꯛ ꯑꯗꯨ ꯈꯣꯡꯒꯗꯕꯅꯤ ꯃꯤꯌꯥꯅ ꯑꯁꯣꯝꯅ ꯍꯥꯏꯔꯛꯄ ꯋꯥꯐꯝ ꯑꯁꯤꯕꯨ ꯇꯥꯕꯗ ꯁꯦꯕꯦꯁꯇꯤꯌꯟ ꯒ꯭ꯌꯥꯟ ꯇꯥꯕ ꯉꯝꯖꯔꯝꯗꯦ ꯑꯗꯨꯒ ꯁꯦꯕꯦꯁꯇꯤꯌꯟꯅ ꯃꯤꯌꯥꯒꯤ ꯃꯐꯝꯗ ꯍꯥꯏꯔꯛꯂꯝꯃꯤ ꯅꯍꯥꯛꯅ ꯑꯩꯕꯨ ꯄꯥꯝꯖꯔꯤꯕ ꯑꯁꯤ ꯑꯩꯅ ꯃꯥꯏ ꯄꯥꯛꯇ꯭ꯔꯤꯀꯥꯟꯗ ꯂꯩꯔꯝꯕ ꯃꯇꯧ ꯑꯗꯨꯕꯨꯔꯥ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯈꯣꯏꯅꯤꯒꯤ ꯃꯔꯛꯇ ꯃꯇꯥꯡ ꯑꯁꯤꯗ ꯃꯈꯣꯏꯅꯤ ꯏꯁꯧ ꯂꯥꯡꯅꯕ ꯃꯔꯩ ꯌꯦꯠꯅꯕ ꯍꯧꯔꯛꯂꯝꯃꯤ ꯑꯗꯨꯒ ꯁꯦꯕꯦꯁꯇꯤꯌꯟꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯂꯝꯃꯤ ꯅꯍꯥꯛꯅ ꯄꯥꯝꯂꯤꯕꯁꯤ ꯑꯩꯒꯤ ꯏꯐꯝꯗ ꯄꯔꯃꯅꯦꯟ ꯑꯣꯏꯕ ꯖꯣꯕ ꯑꯃ ꯂꯩꯕꯗꯨ ꯅꯠꯇꯕ꯭ꯔꯥ ꯑꯩ ꯍꯧꯖꯤꯛꯇꯤ ꯄꯔꯃꯅꯦꯟ ꯏꯟꯀꯝ ꯁꯣꯔꯁ ꯑꯃ ꯂꯩꯔꯦ ꯃꯤꯌꯥꯅ ꯈꯨꯝꯂꯛꯂꯝꯃꯤ ꯍꯣꯏ ꯃꯗꯨꯃꯛꯅꯤ ꯑꯩꯅ ꯄꯥꯝꯕꯁꯨ ꯅꯍꯥꯛꯀꯤ ꯄꯨꯟꯁꯤ ꯅꯁꯥꯃꯛꯅ
ꯐꯖꯅ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯖꯗꯨꯅ ꯊꯝꯕ ꯉꯝꯖꯕꯗꯣ ꯑꯗꯨꯗꯁꯨ ꯅꯠꯇꯅ ꯅꯍꯥꯛꯅ ꯃꯪꯖꯔꯛꯂꯤꯕ ꯃꯪꯂꯥꯟ ꯅꯍꯥꯛꯀꯤ ꯖꯦꯖ ꯀ꯭ꯂꯕ ꯑꯗꯨꯕꯨꯁꯨ ꯂꯤꯡꯈꯠꯄ ꯎꯕ ꯄꯥꯝꯕꯅꯤ ꯁꯦꯕꯦꯁꯇꯤꯌꯟꯅ ꯈꯨꯝꯂꯛꯂꯝꯃꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝ ꯑꯁꯤꯗ ꯖꯦꯖꯇꯤ ꯀꯅꯥꯃꯠꯇꯅ ꯄꯥꯝꯗ꯭ꯔꯦ ꯅꯍꯥꯛꯁꯨ ꯄꯥꯝꯗ꯭ꯔꯤꯕꯗꯨꯗꯤ ꯃꯤꯌꯥꯅ ꯈꯨꯝꯂꯛꯂꯝꯃꯤ ꯑꯩꯍꯥꯛ ꯍꯧꯖꯤꯛ ꯖꯦꯖꯇ ꯄꯨꯡꯉꯥꯎ ꯉꯥꯎꯔꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯔꯕꯅꯤ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯅꯍꯥꯛꯅꯤ ꯀꯔꯤꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯊꯕꯛ ꯑꯃꯕꯨ ꯊꯋꯥꯏ ꯌꯥꯎꯅ ꯇꯧꯔꯛꯄ ꯇꯥꯔꯒꯗꯤ ꯌꯦꯡꯕꯤꯔꯤꯕ ꯇꯥꯕꯤꯔꯤꯕꯁꯤꯡ ꯑꯗꯨꯅꯁꯨ ꯊꯋꯥꯏ ꯌꯥꯎꯅ ꯇꯥꯕꯤꯔꯛꯀꯅꯤ ꯃꯒꯨꯟ ꯑꯗꯨꯃꯛ ꯅꯍꯥꯛꯀꯤ ꯅꯐꯝꯗ ꯌꯥꯎꯏ ꯅꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯖꯦꯖ ꯃ꯭ꯌꯨꯖꯤꯛ ꯑꯗꯨꯕꯨ ꯑꯃꯨꯛ ꯍꯟꯅ ꯐꯥꯎꯅꯕ ꯍꯣꯠꯅꯔꯛꯄ ꯇꯥꯔꯒꯗꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯅꯍꯥꯛꯅ ꯇꯧꯔꯛꯄ ꯖꯦꯖ ꯃ꯭ꯌꯨꯖꯤꯛ ꯑꯗꯨꯕꯨ ꯇꯥꯗꯒꯤ ꯈꯧꯔꯥꯡꯅ ꯉꯥꯏꯅꯔꯛꯀꯅꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯈꯣꯏꯅꯤꯒꯤ ꯃꯔꯩ ꯌꯦꯠꯅꯕ ꯑꯁꯤ ꯌꯥꯝꯅꯃꯛ ꯆꯥꯎꯊꯣꯔꯛꯂꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗꯤ ꯃꯤꯌꯥ ꯃꯐꯝ ꯑꯁꯤꯗꯒꯤ ꯍꯧꯒꯠꯂꯒ ꯑꯗꯨꯃꯛ ꯆꯠꯈꯤꯔꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗꯤ ꯁꯦꯕꯦꯁꯇꯤꯌꯟꯁꯨ ꯃꯍꯥꯛꯀꯤ ꯗꯣꯔ ꯑꯗꯨꯗ ꯑꯗꯨꯃꯛ ꯆꯠꯈꯤꯔꯝꯃꯤ ꯑꯗꯨꯒꯤ ꯃꯈꯥ ꯇꯥꯔꯛꯄ ꯍꯞꯇꯥ ꯑꯅꯤ ꯍꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯤꯌꯥꯅ ꯏꯈꯤꯕ ꯁꯣꯂꯣ ꯄ꯭ꯂꯦ ꯑꯗꯨꯒꯤ ꯇꯦꯂꯤꯄ꯭ꯂꯦ ꯍꯧꯔꯛꯂꯝꯃꯤ ꯉꯁꯤ ꯃꯍꯥꯛꯅ ꯎꯠꯀꯗꯧꯔꯤꯕ ꯄꯔꯐꯣꯔꯃꯦꯟꯁ ꯑꯁꯤ ꯃꯍꯥꯛꯅ ꯌꯥꯝꯅ ꯐꯖꯅ ꯔꯦꯗꯤ ꯇꯧꯔꯒ ꯊꯝꯂꯛꯂꯕꯅꯤ ꯄ꯭ꯂꯦ ꯑꯁꯤꯗ ꯃꯍꯥꯛ ꯃꯁꯥꯃꯛ ꯑꯣꯏꯅ ꯊꯣꯛꯂꯒ ꯎꯠꯀꯗꯧꯔꯤꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯉꯁꯤ ꯎꯠꯀꯗꯧꯔꯤꯕ ꯄ꯭ꯂꯦ ꯑꯁꯤꯕꯨ ꯌꯦꯡꯅꯕꯒꯤꯗꯃꯛꯇ ꯃꯤꯑꯣꯏ ꯈꯖꯤꯛ ꯈꯛꯇꯃꯛ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯄ꯭ꯂꯦ ꯑꯗꯨꯕꯨ ꯂꯣꯏꯈ꯭ꯔꯕ ꯃꯇꯨꯡ ꯃꯌꯥꯝ ꯍꯟꯅꯈ꯭ꯔꯕ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯄ꯭ꯂꯦ ꯑꯁꯤꯕꯨ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯅ ꯊꯥꯒꯠ ꯋꯥꯍꯩ ꯍꯥꯏꯕꯤꯔꯝꯕ ꯂꯩꯇꯦ ꯇꯧꯔꯛꯂꯤꯕ ꯃꯇꯧ ꯃꯌꯥꯝ ꯑꯁꯤꯕꯨ ꯎꯕ ꯃꯇꯝꯗ ꯃꯤꯌꯥ ꯃꯍꯥꯛꯀꯤ ꯊꯃꯣꯏ ꯀꯥꯏꯈꯤꯔꯝꯃꯤ ꯃꯍꯥꯛꯅ ꯍꯣꯠꯅꯖꯔꯨꯔꯤꯕ ꯑꯗꯨꯒ ꯁꯦꯕꯦꯁꯇꯤꯌꯟꯁꯨ ꯉꯁꯤ ꯃꯤꯌꯥꯅ ꯎꯠꯂꯤꯕ ꯄꯔꯐꯣꯔꯃꯦꯟꯁ ꯑꯁꯤꯕꯨ ꯌꯦꯡꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯂꯝꯗꯦ ꯃꯔꯝꯗꯤ ꯉꯁꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯐꯣꯇꯣꯁꯣꯠ ꯑꯃꯈꯛ ꯂꯩꯕꯒꯤꯗꯃꯛꯇꯅꯤ ꯃꯍꯥꯛꯀꯤ ꯐꯣꯇꯣꯁꯣꯠ ꯑꯗꯨꯕꯨ ꯂꯣꯏꯔꯝꯂꯕ ꯃꯇꯨꯡꯗ ꯄ꯭ꯂꯦ ꯑꯗꯨꯕꯨ ꯌꯦꯡꯅꯕ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯄ꯭ꯂꯦ ꯑꯗꯨ ꯂꯣꯏꯁꯤꯟꯗꯨꯅ ꯂꯩꯕ ꯊꯦꯡꯅꯔꯝꯃꯤ ꯇꯧꯔꯛꯂꯤꯕ ꯁꯦꯕꯦꯁꯇꯤꯌꯟꯒꯤ ꯃꯇꯧ ꯑꯁꯤꯗ ꯃꯤꯌꯥ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯁꯥꯎꯅꯤꯡꯕ ꯐꯥꯎꯈꯤꯔꯝꯃꯤ ꯑꯗꯨꯗꯁꯨ ꯅꯠꯇꯅ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯄꯔꯐꯣꯔꯃꯦꯟꯁ ꯑꯗꯨꯕꯨ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯅ ꯊꯥꯒꯠ ꯋꯥꯍꯩ ꯀꯝꯄ꯭ꯂꯤꯃꯦꯟ ꯄꯤꯕꯤꯔꯝꯗꯕꯅ ꯃꯍꯥꯛꯀꯤ ꯋꯥꯈꯜ ꯁꯥꯎꯅꯤꯡꯗꯨꯅ ꯂꯩꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯣꯏꯔꯒ ꯃꯍꯥꯛꯅ ꯁꯦꯕꯦꯁꯇꯤꯌꯟꯒꯤ ꯃꯐꯝꯗ ꯍꯥꯏꯔꯛꯂꯝꯃꯤ ꯃꯍꯥꯛ ꯑꯁꯤ ꯃꯁꯥꯅ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯍꯟꯅ ꯑꯦꯝꯕ꯭ꯔꯦꯁ ꯐꯤꯜ ꯑꯣꯏꯕ ꯉꯝꯂꯔꯣꯏ ꯑꯩꯅ ꯍꯣꯠꯅꯕ ꯉꯝꯒꯗꯕ ꯀꯌꯥ ꯑꯃꯗꯤ ꯑꯩꯍꯥꯛ ꯍꯣꯠꯅꯔꯒ ꯌꯦꯡꯂꯕꯅꯤ ꯍꯧꯖꯤꯛꯇꯤ ꯑꯩꯍꯥꯛ ꯃꯈꯥ ꯇꯥꯅ ꯍꯣꯠꯅꯕ ꯉꯝꯂꯔꯣꯏ ꯑꯩ ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒꯗꯕꯅꯤ ꯑꯁꯨꯝ ꯇꯧꯅ ꯌꯥꯝꯅ ꯁꯥꯎꯅꯤꯡꯅ ꯃꯍꯥꯛ ꯁꯦꯕꯦꯁꯇꯤꯌꯟꯒꯤ ꯃꯐꯝꯗ ꯕ꯭ꯔꯦꯛꯑꯞ ꯇꯧꯔꯝꯂꯒ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯈꯤꯔꯝꯃꯤ ꯑꯗꯨꯒꯤ ꯃꯈꯥ ꯇꯥꯔꯛꯄ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯁꯦꯕꯦꯁꯇꯤꯌꯟꯒꯤ ꯃꯐꯝꯗ ꯀꯣꯜ ꯑꯃꯈꯛ ꯂꯥꯛꯂꯝꯃꯤ ꯀꯣꯜ ꯑꯁꯤꯗꯤ ꯀꯥꯁꯇꯤꯡ ꯗꯥꯏꯔꯦꯛꯇꯔ ꯑꯃꯒꯤ ꯃꯐꯝꯗꯒꯤ ꯇꯧꯔꯛꯄ ꯀꯣꯜ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯃꯤꯌꯥ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨ ꯀꯣꯜ ꯔꯤꯁꯤꯞ ꯇꯧꯗ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯑꯣꯏꯔꯒ ꯀꯣꯜ ꯑꯁꯤ ꯑꯩꯍꯥꯛꯅ ꯅꯪꯒꯤ ꯅꯐꯝꯗ ꯇꯧꯔꯛꯂꯤꯕꯅꯤ ꯇꯁꯦꯡꯕꯒꯤꯗꯤ ꯃꯤꯌꯥꯅ ꯑꯦꯗꯤꯁꯅꯦꯜ ꯅꯝꯕꯔ ꯑꯗꯨꯗ ꯁꯦꯕꯦꯁꯇꯤꯌꯟꯒꯤ ꯅꯝꯕꯔ ꯑꯗꯨ ꯄꯤꯔꯝꯕꯖꯥꯠꯅꯤ ꯑꯗꯨꯒ ꯉꯁꯤ ꯇꯧꯔꯛꯂꯤꯕ ꯀꯣꯜ ꯑꯁꯤꯅ ꯌꯥꯝꯅ ꯐꯥꯎꯔꯕ ꯀꯥꯁꯇꯤꯡ ꯗꯥꯏꯔꯦꯛꯇꯔ ꯑꯃꯗꯒꯤꯅꯤ ꯃꯍꯥꯛꯇꯤ ꯃꯤꯌꯥꯅ ꯎꯠꯈꯤꯕ ꯄꯔꯐꯣꯔꯃꯦꯟꯁ ꯑꯗꯨꯕꯨ ꯌꯦꯡꯍꯧꯕꯖꯥꯠꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯣꯏꯔꯒ ꯃꯍꯥꯛꯅ ꯄꯥꯝꯖꯔꯝꯃꯤ ꯃꯗꯨꯗꯤ ꯃꯤꯌꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯗꯨ ꯃꯍꯥꯛꯀꯤ ꯐꯤꯂꯝ ꯑꯃꯗ ꯑꯣꯗꯤꯁꯟ ꯄꯤꯕ ꯂꯥꯛꯄ ꯄꯥꯝꯖꯔꯝꯃꯤ ꯄꯥꯎ ꯑꯁꯤꯕꯨ ꯁꯦꯕꯦꯁꯇꯤꯌꯟꯅ ꯈꯪꯂꯕ ꯃꯇꯨꯡꯗ ꯌꯥꯝꯅ ꯊꯨꯅꯃꯛ ꯃꯤꯌꯥꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯋꯥꯔꯤ ꯂꯤꯔꯛꯂꯝꯃꯤ ꯑꯗꯨꯒ ꯃꯤꯌꯥꯒꯤ ꯃꯐꯝꯗ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯅꯍꯥꯛꯅ ꯇꯧꯈꯤꯕ ꯄꯔꯐꯣꯔꯃꯦꯟꯁ ꯑꯗꯨ ꯌꯥꯝꯅ ꯃꯃꯤꯡ ꯂꯩꯕ ꯀꯥꯁꯇꯤꯡ ꯗꯥꯏꯔꯦꯛꯇꯔ ꯑꯃꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯂꯦ ꯃꯍꯥꯛꯅ ꯅꯪꯅ ꯎꯠꯈꯤꯕ ꯄꯔꯐꯣꯔꯃꯦꯟꯁ ꯑꯗꯨ ꯌꯥꯝꯅ ꯄꯥꯝꯖꯔꯗꯨꯅ ꯃꯥꯒꯤ ꯐꯤꯂꯝꯗ ꯌꯥꯎꯅꯅꯕ ꯑꯣꯗꯤꯁꯟ ꯑꯃ ꯄꯤꯕ ꯂꯥꯛꯅꯕ ꯏꯟꯚꯥꯏꯠ ꯇꯧꯔꯛꯂꯦ ꯍꯥꯏꯔꯛꯂꯝꯃꯤ ꯋꯥꯐꯝ ꯑꯁꯤꯕꯨ ꯇꯥꯕ ꯃꯇꯝꯗ ꯃꯤꯌꯥ ꯍꯔꯥꯎꯕꯒꯤ ꯃꯍꯨꯠꯇ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯩꯍꯥꯛ ꯍꯧꯖꯤꯛꯇꯤ ꯑꯣꯗꯤꯁꯟ ꯄꯤꯕ ꯆꯠꯄ ꯉꯝꯂꯔꯣꯏ ꯑꯩꯅ ꯇꯧꯔꯝꯕ ꯊꯕꯛ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯇꯣꯛꯊꯣꯛꯈ꯭ꯔꯕꯅꯤ ꯍꯥꯏꯔꯛꯂꯝꯃꯤ ꯑꯩ ꯑꯣꯗꯤꯁꯟ ꯂꯤꯁꯤꯡ ꯄꯤꯈ꯭ꯔꯕꯅꯤ ꯑꯣꯏꯃꯟꯗꯕꯗꯒꯤ ꯑꯩꯍꯥꯛ ꯇꯣꯛꯂꯕꯅꯤ ꯍꯥꯏꯔꯛꯂꯝꯃꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇꯒꯤ ꯑꯩꯕꯨ ꯔꯤꯖꯦꯛ ꯇꯧꯔꯛꯈꯤꯕ ꯉꯥꯛꯇꯅꯤ ꯍꯥꯏꯔꯛꯂꯝꯃꯤ ꯑꯩꯍꯥꯛ ꯊꯕꯛ ꯑꯁꯤꯒꯤꯗꯃꯛꯇ ꯌꯥꯝꯅ ꯆꯥꯟꯅꯗ꯭ꯔꯕ ꯃꯤꯑꯣꯏ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯍꯥꯏꯔꯛꯂꯝꯃꯤ ꯋꯥꯐꯝ ꯑꯗꯨꯗ ꯁꯦꯕꯦꯁꯇꯤꯌꯟꯅ ꯃꯤꯌꯥꯒꯤ ꯃꯐꯝꯗ ꯍꯥꯏꯔꯛꯂꯝꯃꯤ ꯅꯍꯥꯛꯅ ꯃꯤꯌꯥꯝ ꯄꯨꯝꯕꯗꯒꯤ ꯂꯣꯏꯅꯃꯛ ꯍꯦꯟꯅ ꯍꯩ ꯅꯍꯥꯛꯅ ꯕꯦꯁꯅꯤ ꯋꯥꯔꯜ ꯑꯁꯤꯗ ꯅꯍꯥꯛ ꯍꯌꯦꯡ ꯑꯩꯒ ꯂꯣꯏꯅꯅ ꯑꯣꯗꯤꯁꯟ ꯄꯤꯕ ꯁꯣꯏꯗꯅꯃꯛꯀꯤ ꯆꯠꯀꯗꯕꯅꯤ ꯑꯩ ꯍꯌꯦꯡ ꯑꯌꯨꯛ ꯄꯨꯡ 9 ꯇꯥꯕ ꯃꯇꯝꯗ ꯒꯥꯔꯤ ꯄꯨꯔꯒ ꯅꯍꯥꯛꯀꯤ ꯌꯨꯝ ꯑꯁꯤꯒꯤ ꯃꯃꯥꯡꯗ ꯉꯥꯏꯗꯨꯅ ꯂꯩꯔꯝꯒꯦ ꯃꯤꯌꯥꯅ ꯈꯨꯝꯂꯛꯂꯝꯃꯤ ꯑꯩꯍꯥꯛ ꯍꯌꯦꯡ ꯂꯥꯛꯄ ꯉꯝꯂꯣꯏ ꯑꯗꯣ ꯄꯨꯝꯅꯃꯛ ꯑꯣꯏꯗꯨꯅꯁꯨ ꯃꯈꯥ ꯇꯥꯔꯛꯄ ꯃꯊꯪ ꯅꯨꯃꯤꯠꯀꯤ ꯑꯌꯨꯛ ꯄꯨꯡ 9 ꯇꯥꯕ ꯃꯇꯝꯗ ꯁꯦꯕꯦꯁꯇꯤꯌꯟ ꯒꯥꯔꯤ ꯈꯥꯝꯂꯗꯨꯅ ꯃꯤꯌꯥꯒꯤ ꯌꯨꯝ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯃꯇꯥꯡ ꯑꯗꯨꯗ ꯃꯤꯌꯥ ꯃꯍꯥꯛꯁꯨ ꯂꯣꯏꯁꯤꯜꯂꯗꯨꯅ ꯑꯗꯨꯃꯛ ꯊꯣꯛꯂꯛꯂꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡ ꯃꯍꯥꯛ ꯑꯣꯗꯤꯁꯟ ꯃꯐꯝ ꯑꯗꯨꯗ ꯌꯧꯔꯛꯂꯝꯃꯤ ꯑꯗꯨꯒ ꯑꯁꯨꯝ ꯇꯧꯗꯨꯅ ꯑꯣꯗꯤꯁꯟ ꯄꯤꯔꯝꯂꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛ ꯁꯦꯕꯦꯁꯇꯤꯌꯟꯒ ꯎꯅꯔꯝꯃꯤ ꯁꯦꯕꯦꯁꯇꯤꯌꯟꯅ ꯊꯥꯖꯕ ꯊꯝꯂꯝꯃꯤ ꯃꯗꯨꯗꯤ ꯃꯤꯌꯥ ꯉꯁꯤ ꯄꯤꯔꯨꯔꯤꯕ ꯑꯣꯗꯤꯁꯟ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛ ꯁꯣꯏꯗꯅꯃꯛꯀꯤ ꯐꯤꯂꯝ ꯑꯃ ꯐꯪꯂꯒꯅꯤ ꯑꯗꯨꯕꯨ ꯃꯤꯌꯥꯗꯤ ꯃꯍꯥꯛꯀꯤ ꯄꯥꯁ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯁꯤꯡ ꯑꯗꯨ ꯈꯜꯂꯨꯕ ꯃꯇꯝꯗ ꯐꯤꯂꯝ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯄꯤꯔꯣꯏ ꯍꯥꯏꯅ ꯈꯟꯗꯨꯅ ꯂꯩꯖꯔꯝꯃꯤ ꯃꯇꯥꯡ ꯑꯗꯨꯗ ꯁꯦꯕꯦꯁꯇꯤꯌꯟꯅ ꯃꯤꯌꯥꯕꯨ ꯏꯟꯀꯔꯦꯖ ꯇꯧꯕꯤꯔꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯝꯃꯤ ꯅꯍꯥꯛꯅ ꯇꯧꯒꯦ ꯈꯜꯂꯨꯔꯤꯕ ꯊꯕꯛ ꯑꯗꯨꯗꯤ ꯅꯍꯥꯛ ꯃꯪꯂꯥꯟ ꯑꯣꯏꯅ ꯑꯗꯨꯃꯛ ꯊꯝꯈꯤꯒꯅꯨ ꯅꯍꯥꯛꯅ ꯊꯕꯛ ꯑꯣꯏꯅ ꯎꯠꯇꯨꯅ ꯄꯥꯡꯊꯣꯛꯀꯗꯕꯅꯤ ꯍꯥꯏꯔꯛꯂꯝꯃꯤ ꯑꯗꯨꯗꯁꯨ ꯅꯠꯇꯅ ꯃꯈꯣꯏꯅꯤ ꯃꯐꯝ ꯑꯁꯤꯗ ꯐꯝꯃꯤꯟꯅꯕ ꯃꯇꯝꯗ ꯃꯈꯣꯏꯅꯤꯅ ꯋꯥꯔꯦꯞ ꯂꯧꯅꯈꯤꯔꯝꯃꯤ ꯃꯗꯨꯗꯤ ꯃꯈꯣꯏꯒꯤꯅꯤꯒꯤ ꯄꯨꯟꯁꯤ ꯑꯁꯤꯅ ꯍꯤꯡꯂꯤꯕ ꯃꯈꯩꯗꯤ ꯃꯈꯣꯏꯅꯤ ꯅꯨꯡꯁꯤꯅꯁꯤ ꯍꯥꯏꯅ ꯑꯗꯨꯕꯨ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯃꯈꯣꯏꯅꯤꯒꯤ ꯂꯝꯕꯤ ꯑꯁꯤ ꯇꯣꯉꯥꯟꯂꯝꯃꯤ ꯍꯥꯏꯕꯗꯤ ꯃꯈꯣꯏꯅꯤꯒꯤ ꯄꯨꯟꯁꯤ ꯖꯔꯅꯤ ꯑꯁꯤꯁꯨ ꯇꯣꯉꯥꯟꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯣꯏꯅꯤꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡ ꯃꯥꯏ ꯄꯥꯛꯅꯕꯒꯤꯗꯃꯛꯇ ꯃꯈꯣꯏꯒꯤ ꯊꯧꯅꯥ ꯍꯟꯗꯕꯤꯗ ꯑꯗꯨꯃꯛ ꯍꯣꯠꯅꯕ ꯗꯔꯀꯥꯔ ꯂꯩꯔꯝꯃꯤ ꯑꯗꯨꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗꯅ ꯁꯦꯕꯦꯁꯇꯤꯌꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨ ꯌꯥꯝꯅ ꯐꯥꯎꯔꯕ ꯁꯛꯁꯦꯁꯐꯨꯜ ꯑꯣꯏꯕ ꯃ꯭ꯌꯨꯖꯤꯁꯤꯌꯟ ꯑꯃ ꯑꯣꯏꯕ ꯉꯝꯈꯤꯔꯝꯃꯤ ꯇꯞꯅ ꯇꯞꯅ ꯌꯥꯝꯂꯕ ꯃꯇꯝ ꯀꯌꯥ ꯑꯃ ꯍꯧꯈꯤꯔꯝꯃꯤ ꯑꯗꯨꯒ ꯆꯍꯤ 5ꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯜꯂꯛꯂꯝꯃꯤ ꯃꯐꯝ ꯑꯁꯤꯗ ꯃꯤꯌꯥ ꯃꯍꯥꯛꯅ ꯍꯥꯟꯅ ꯊꯕꯛ ꯇꯧꯔꯝꯕ ꯀꯣꯐꯤ ꯁꯣꯞ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ ꯉꯁꯤꯗꯤ ꯃꯤꯌꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯁꯨ ꯃꯥꯏ ꯄꯥꯛꯂꯕꯤ ꯁꯛꯁꯦꯁꯐꯨꯜ ꯑꯦꯛꯇ꯭ꯔꯦꯁ ꯑꯃ ꯑꯣꯏꯕ ꯉꯝꯈ꯭ꯔꯕꯅꯤ ꯃꯍꯥꯛꯅ ꯍꯥꯟꯅ ꯊꯕꯛ ꯌꯥꯎꯔꯝꯕ ꯀꯣꯐꯤ ꯁꯣꯞ ꯑꯗꯨꯗ ꯁꯦꯂꯦꯕ꯭रिꯇꯤ ꯃꯌꯥꯝ ꯑꯃ ꯂꯥꯛꯂꯒ ꯀꯣꯐꯤ ꯊꯛꯂꯝꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯍꯥꯛ ꯑꯣꯏꯅ ꯂꯥꯛꯂꯒ ꯀꯣꯐꯤ ꯊꯛꯂꯔꯦ
Matam adu da mafam asal lakiba celebrity sing da mahana yengkiba miyengdumak mafam asal thabak tawduna laramba employee sing na mahagi mafam da yengklami. Mahana ngasi tawriba si mahagi mangjirakpa manglana do oigduribani. Habdi mahaksu celebrity ama orba matungda coffee shop asidagi coffee thakani haina khankibani. Ngasi asi mahagi manglana do mapung phaba phangjaba namit habdu oikirami. Adu da sunatra mahak hawjik yum palaba miyo habdu oikirami. Mahakini habda machanupi amasu leijarami. Mahaki punchi mahing yamna nungaina hingjarami. Adubu mahaki luhongbadudi mahak Sebastian ga luhongbadi phangjakhide. Aduga mahaki manakta leriba mahaki mapuroiba asigi mamingna David haina kaurami. Adugi matung tarakpaduna David na miyabu jazz club amada music taanabagi damukta purklami. Mana mafam asal lakpa matamda miyana logo adubu ukirami. Logo asibu urba matamda miyana khanglami madudi Sebastian gi club soidramaki oramgani masigi club se. Habdi ngasi mahana uriba logo asidi mahana sahi kayagi mamangda Sebastian gi damakta sembikiba logo adu oidun lerami. Habdi makhoni na mari lendergan matam aduda Sebastian gi damakta mahana semkiba logo amani. Adugi matungdi Sebastian na mic ama parega wafam kaya ma phongdokpa miyana yengdun leijarami. Tanja aduda Sebastian na miyabusu ukirami. Sebastian na miyabu hek urba mikup aduda mahak mikup kharagi oina tumina laikirami. Tasengbagdi Sebastian hariba miyo adugi manglanchu mapung pharabani hawjikti. Habdi mahana mamangagi matamdagi hangdoktuna lakpa pamjariba jazz club adu ngasidi mahana maipakna hangba ngamjarabani. Adugi matungdi Sebastian na piano adugi mamangda famladuna miya amadi mahana yamna nungsina pamjana takiba makhoni maril lenarikangi matam adugi music adabu khongaklami. Music asibu hek khonglakpa matamda Sebastian amadi miya makhoni gi wakhalda ngawkirami. Makhoni gi wakhalda khanjarami madudi makhoni si kaidawnungda kaina khiba laite haina. Ngasi maksu makhoni punna laminabagi wakhalda adumak leirami. Tasengnadi makhoni laminaba taragasu waridi amata sanadribani. Adugi matungdi miya mahaki mapuroiba David kilonuna mapam asdigi thokirami. Aduga tanja aduda mamai onthorokladuna mahana Sebastian da yengladuna momon minokna pik thallaba maithong amaga lonana Sebastian mapamda yengaklami. Sebastian cho mapam aduda lepladuna momon minok amakak taroklami. Matang asiga lonana ngasigi nungarba movie asiga waridi loisankirami. Karigumba movie asigi writer amadi director aduna pamlamba targadi movie asigi lorakpagi wari asisu laiba atopa film lising gumna manahanba yabani. Akoi punamakna hanjana yengraba wari sing aduga chap manahanba siamba yaribani. Adubu ngasigi movie asigi wari asigi lorakpa asidi mayam punamak adudagi special oina tongal halami. Tasengbadi ngasigi movie asina uningliba wari mayamda piningliba message di akoigi punchi wari asibu mahana uninglibani. Habdi miyoiba amagi punchida matam chukpada yaiphabada oidun laite habdu utlibani. Habdi miyoiba singi punchida lakiba miyoy kudimak permanent oina amada laite. Akoi makhoi gi chaglon loramba sing adu mahaki matam yaruklabadi mangkiba ngaktani. Habdi Sebastian na miyagi damukta tawbiliba amadi miya asina Sebastian gi damukta khanbiriba sigumna akoi noigi punchida su miyoy ama soidramaki adumak laklamgani. Aduga thungna khidaba kaya amasu yaurongkadoribani. Adomdongi punchi mahingdasu asiguma miyoy asi soidramaki thengnaraguni haba thajaba thamjai. Karigumba thengnabiba targadi kari role lobirambage kayamuk yauna afaba mageda pubiramage haibadu kamenda soidramaki thambirama. Thajaba thamjai ngasigi movie explanation asi soidramaki nungaibiramgani. Karigumba nungaibiba targadi hangi matagumna like comment share subscribe tobidun channel su support tobirama. Mayamgidamak leijirba channel movie narrator. Long live movie narrator. Thank you.